Thaina mamangayda mabuk mapaw phattaba maramchat chumdaba sa hatpada halengdraba laibak prajagi nupi angangda mityeng karan chanba masa khaktagi khanba ningthau ama haina humna palammi hairiba laibak asida mema kaubi lairabi lukhrabi amaga mahaki machanupa ningthem kauba amaga leirammi mama machasi khungangi chingkhong chingya mi pong tadraba turil amagi mapanda una singnangna mayum saduna wana punsi lelammi mama macha laibak praja kanagasu tinadana topna tamna leiduna ingna chikna leijarammi makhoigi thabak haibabu ningthemna ayu anganbadagi singda sing chaluba aduga nungthinda sing adubu yolubani madudagi phanglakpa tare senja khara aduna makhoigi hingnaba pambai oijai ningthem sanga chadaba mana masing chaduna hingjaba minungsi chawba pakhangni karigumbada mana masing yoliba kaithel aduda karigumbada kanagumbana lamlaki sa uchek chananabaga yolamba thengnarabadi mahaki sing yonkhiba sel aduna sa uchek sing adubu lairaga mafam chaba yenglaga thadok pirammi aduga mama machana chara helammi asum tho haiduna nongmadi sak ising sarage khanduna turelde irulujaringai ipak iyai aduda phajaraba thambal ama tautharakpa thengnarammi madudagi ningthemna iroiduna phajaraba thambal adubu loklammi angakpani icham chamba thambal adu isingdagi hek laukhatpada sana ahingba machugi sanagi thambal onkhre ningthem sanagi thambal du pairaga tureldagi karaklammi aduga mamada asumna hairammi ima aina irulujaringaida thambal ama tautharakle thambal asi khullaga ising iyaidagi hek laukhatpada sanagi thambal oina onkhre machadagi sanagi thambal adu lauduna yenglammi aduga mamana asumna hairai ima isagi awabasi mapu mahakna ubiraduna aikhoigidamak lemna pibiraklawani imane laibak asigi iningthauda katlurage mana mathum kharadang oirabasu soidena pirakkani madudagidi lukhrabi aduna ningthaugi isorgi masakni sanagi thambal si katcharabadi mana soidena pirakkani khalladuna sana konungda karaktuna ningthauda sanagi thambal adu katkhre mabuk phatkhidraba ningthau aduna sanagi thambal aduda munna yenglaga yamna chingnana lukhrabiduda maro leina hanglaklammi he nupi mamal asuk yamlaba sanagi thambal asibu nangna matau kamdongna mafam kadaidagi phanglakpano ningthau adugi mityeng nayeng adu chanbibagi minungsi leina hanglakliba wahang natte haibadu sahi yamsilaklabi lukhrabi aduna irai laina khanglammi madudagi iting tengna khumlaklammi ngasi isana turelda irulujaba chatpada tautharakpada loklakpa thambalni adubu ningthaugi wakhaldadi kanagumba amadagi huraluba oiramgani konsangde changduna sanado kaithok khotoklubada langla langjin khangnaраktuna chairak dandi phangani kibadagi fijet amanba sechinduna lairabi sasinaduna ningthau aingonda sanagi thambal katladuna chairak dandi phangadabadu koknanaba sinbani haibo wakhal asida chap yungna khalladuna lukrabida yengduna ningthauna hairai taw nupi aigi laibak asida leiriba praja kanagumbana ningthau aingonda karigumba pot kaningba leirabadi tuma sudana katlagadaba yade ani anina khujing oiduna katlaragadabani katlariba posaktugi matung ina mana mathum pigani maram aduna nangna atopa sanagi thambal amasu katlaragadabani karigumba ngamdrabadi ningthau aigi chairak phangani chalo ani suba sanagi thambal amaga laururo lukhrabidu mana khanjaramiduga ona tainabada sanagi thambal amaga purakho natrabadi ningthaugi chairak phangani hairakpa aduda sorarena makok thakta kintharaktuna nanbagum waraduna adudi iningthau nanai ai iran yaida hanjarage ichanupaga tana jarurage asi haina hairamlaga mamai mamit maksinduna halakle
ꯃꯃꯥꯒꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡꯂꯒ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯀꯠꯄ ꯆꯠꯂꯨꯔꯒ ꯏꯃꯥꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯖꯔꯝꯃꯤ꯫ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯑꯃꯠꯇ ꯆꯤꯊꯕ ꯇꯧꯗꯅ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯃꯨꯛ ꯀꯠꯂꯨꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜꯗꯤ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ? ꯀꯔꯤ ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯄꯤꯔꯛꯀꯗꯒꯦ ꯍꯥꯏꯕꯗ ꯃꯃꯥ ꯃꯆꯥ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯝꯃꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯃꯃꯥꯒꯤ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯀꯠꯂꯨꯕꯒꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯗ꯭ꯔꯕꯁꯨ ꯇꯣꯛꯂꯒꯦ꯫ ꯏꯆꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ꯫ ꯑꯅꯤꯁꯨꯕ ꯊꯝꯕꯥꯜ ꯀꯠꯄ ꯉꯝꯗ꯭ꯔꯦꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗꯀꯣ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯀꯠꯆꯔꯨꯔꯦ, ꯃꯅꯥ ꯃꯊꯨꯝ ꯈꯔ ꯐꯪꯖꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯔꯒꯅꯤ ꯅꯤꯡꯂꯨꯕꯁꯤꯗꯤ ꯍꯦꯟꯅ ꯑꯋꯥꯕꯗ ꯅꯪꯅꯕ ꯇꯥꯔꯕ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯁꯤꯟꯕꯤꯕ ꯂꯤꯂꯥꯅꯤ, ꯅꯍꯥꯛꯅ ꯐꯅꯅꯕ ꯁꯤꯟꯕꯤꯌꯨꯀꯣ꯫ ꯅꯤꯡꯊꯦꯝꯁꯨ ꯃꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯕ ꯌꯥꯗꯅ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜꯁꯤ ꯇꯨꯔꯦꯜꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯛ ꯊꯥꯗꯔꯛꯂꯣꯏ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯗꯨꯅ ꯄꯤꯕꯤꯔꯛꯂꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯅꯤꯡꯊꯧꯗ ꯀꯠꯂꯨꯔꯤꯕ? ꯀꯣꯟꯁꯪꯗ ꯆꯪꯗꯨꯅ ꯊꯨꯒꯥꯏꯔꯝꯂꯕꯗꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯌꯥ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ꯫ ꯑꯩ ꯅꯨꯄꯥ ꯃꯆꯥꯅꯤ, ꯅꯨꯄꯥ ꯃꯆꯥꯒꯤ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯇꯥꯔꯦ꯫ ꯏꯁꯣꯔꯅ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯄ ꯑꯣꯏꯔꯦ, ꯐꯔꯦ; ꯑꯣꯏꯗ꯭ꯔꯦ, ꯐꯔꯦ꯫ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯊꯤꯔꯕꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯐꯝ ꯍꯧꯐꯝꯗꯣ ꯁꯣꯏꯗꯅ ꯐꯪꯕ ꯌꯥꯏ꯫ ꯏꯁꯣꯔ ꯃꯥꯅ ꯊꯥꯗꯔꯛꯄ ꯅꯠꯇ꯭ꯔꯕꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯣꯏꯗꯅ ꯁꯥꯠꯂꯝꯒꯅꯤ꯫ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯀꯥꯎꯁꯤꯡ ꯀꯧꯔꯥꯡ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯏꯆꯦꯜꯅ ꯄꯨꯊꯔꯛꯏ꯫ ꯃꯗꯨꯒꯨꯝꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜꯁꯦ ꯇꯥꯎꯊꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯃꯃꯥ ꯃꯆꯥ ꯃꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯗꯅ ꯂꯩꯔꯛꯄ ꯑꯍꯤꯡ ꯁꯣꯔꯥ ꯉꯥꯜꯂꯛꯂꯦ꯫ ꯃꯃꯥ ꯃꯆꯥ ꯆꯞ ꯃꯥꯟꯅꯅ ꯍꯧꯒꯠꯃꯤꯟꯅꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯈꯟꯈꯤꯕ ꯋꯥꯈꯜꯗꯣ ꯑꯃꯅ ꯑꯃꯗ ꯇꯝꯅꯔꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯥ ꯃꯆꯥ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯒꯦ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯐꯝ ꯊꯤꯔꯨꯔꯒꯦ ꯍꯥꯏꯖꯔꯕꯗ ꯃꯃꯥꯁꯨ ꯅꯔꯥꯏꯕꯛ ꯌꯦꯡꯂꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯕꯤꯔꯛꯂꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯃꯆꯥꯅ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯟ ꯈꯔ ꯍꯧꯕꯤꯗꯨꯅ ꯌꯣꯝꯁꯤꯟꯕꯤꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯗꯣ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯦꯛ ꯐꯪꯗ꯭ꯔꯤꯕ ꯃꯈꯩ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗꯒꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯅꯤꯔꯗꯨꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯏꯆꯦꯜ ꯍꯪꯒꯠꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯦ꯫ ꯃꯃꯥꯟ ꯌꯣꯝꯕꯤꯔꯛꯄ ꯇꯟꯗꯨ ꯆꯥ ꯇꯨꯔꯦꯜꯗꯒꯤ ꯏꯁꯤꯡ ꯊꯛꯇꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯉꯁꯤꯒꯤ ꯊꯥꯅ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯉꯥꯅꯨ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗꯒꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯥꯅꯨ ꯑꯁꯤꯒꯤ ꯈꯨꯈꯣꯡꯁꯤ ꯈꯨꯈꯣꯡ ꯑꯃ ꯆꯨꯝꯗꯦ ꯍꯥꯏꯗꯨꯅ ꯉꯥꯅꯨꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗꯗꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯍꯩꯔꯣꯡꯀꯥꯛ ꯍꯧꯕ ꯃꯣꯡꯁꯣꯡ ꯑꯃꯒꯤ ꯃꯌꯥꯗ ꯐꯖꯈ꯭ꯔꯕ ꯉꯥꯅꯨ ꯑꯃ ꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯌꯦꯡꯕꯗ ꯉꯥꯅꯨ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯀꯟꯕꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯒꯨꯝꯅ ꯑꯩꯕꯨ ꯂꯥꯡ ꯑꯁꯤꯗꯒꯤ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯅ ꯋꯥꯅ ꯈꯣꯡꯂꯛꯏ꯫ ꯁꯥ ꯉꯥ ꯍꯥꯠꯇꯕ ꯖꯤꯕꯕꯨ ꯅꯨꯡꯁꯤꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯉꯥꯅꯨ ꯑꯗꯨꯅꯁꯨ ꯈꯪꯂꯕ ꯃꯥꯜꯂꯦ꯫ ꯅꯤꯡꯊꯦꯝꯗꯣ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯍꯦꯛ ꯇꯥꯅ ꯉꯥꯅꯨ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨ ꯃꯉꯣꯟꯗ ꯐꯥꯎꯕꯒꯨꯝꯅ ꯂꯥꯡꯗꯨꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯂꯥꯡꯗꯒꯤ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯗ ꯉꯥꯅꯨꯗꯨ ꯍꯔꯥꯎꯅ ꯆꯦꯟ ꯆꯣꯡꯅ ꯁꯥꯟꯅꯔꯝꯃꯤ, ꯃꯁꯥ ꯃꯔꯦꯡ ꯈꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯅꯨ ꯑꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯖꯕꯗꯨ ꯅꯤꯡꯊꯦꯝꯅ ꯊꯃꯣꯏ ꯄꯦꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯉꯥꯅꯨ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤꯔꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ, ꯉꯥꯅꯨ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ"꯫ ꯏꯊꯥ ꯊꯥꯖꯗꯅ ꯉꯥꯅꯨ ꯑꯗꯨꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯉꯛꯆꯥꯅꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯉꯥꯅꯨ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫
ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯦꯝ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯗꯤ ꯑꯆꯝꯕ ꯉꯥꯅꯨ ꯅꯠꯇꯦ, ꯏꯁꯤꯡ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯅꯤ, ꯏꯃꯤꯡꯅ ꯂꯣꯛꯂꯧ ꯂꯩꯃ ꯀꯧꯏ, ꯃꯇꯧ ꯑꯁꯨꯝꯅ ꯀꯔꯝꯅ ꯂꯥꯡ ꯑꯁꯤꯗ ꯊꯨꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯅꯤꯡꯊꯦꯝꯅ ꯍꯪꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯥꯡꯗ ꯊꯨꯔꯝꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯦꯝꯗ ꯂꯤꯔꯛꯏ꯫ ꯇꯥꯎ ꯅꯨꯄꯥ, ꯉꯁꯤꯗꯒꯤ ꯊꯥ ꯑꯃ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯉꯥꯅꯨ ꯊꯪꯒꯣꯟ ꯑꯣꯟꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯗꯨꯅ ꯁꯥꯗꯥꯟꯕ ꯂꯥꯛꯈꯤ꯫ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯎꯕꯗ ꯑꯩꯈꯣꯏ ꯑꯅꯤ ꯀꯤꯈꯤꯕꯅ ꯏꯁꯥ ꯏꯁꯥ ꯍꯤꯡꯅꯅꯕ ꯆꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯤꯡꯊꯧꯒꯤ ꯇꯦꯟꯅ ꯄꯥꯟꯗꯨꯅ ꯃꯍꯥꯛꯇꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ꯫ ꯑꯩꯍꯥꯛꯇꯤ ꯎꯔꯤꯛ ꯁꯤꯕꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯊꯋꯥꯏ ꯑꯁꯦ ꯍꯤꯡꯖꯍꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯁꯥ ꯇꯥꯟꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ, ꯏꯅꯤꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯂꯥꯡꯗ ꯊꯨꯔꯤꯕ ꯃꯅꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗ ꯏꯁꯥꯕꯤꯗꯨ ꯂꯧꯗꯨꯅ ꯆꯥꯊꯣꯛꯈꯤꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ꯫ ꯏꯁꯥꯕꯤꯒꯤ ꯐꯣꯏꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨ ꯆꯥꯊꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯒꯤ ꯃꯔꯨ ꯃꯔꯥꯡ ꯀꯌꯥꯁꯤꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯈꯥꯡꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯀꯞꯆꯕꯗ ꯁꯥꯗꯥꯟꯕꯁꯤꯡꯅ ꯊꯥꯛꯂꯝꯕ ꯂꯥꯡ ꯑꯁꯤꯗ ꯊꯨꯔꯝꯂꯤꯕꯁꯤꯅꯤ꯫ ꯂꯣꯛꯂꯧ ꯂꯩꯃꯅ ꯃꯁꯥꯕꯤ ꯀꯥꯏꯅꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯞꯂꯗꯨꯅ ꯇꯝꯕꯗꯨ ꯅꯤꯡꯊꯦꯝꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯛꯂꯧ ꯂꯩꯃ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯀꯟꯕꯤꯔꯕꯗꯤ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯕꯅꯤꯅ ꯑꯩꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯅꯐꯝꯗ ꯀꯠꯊꯣꯛꯂꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯣꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯦ, ꯃꯥꯡꯉꯤ꯫ ꯑꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩ ꯇꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯔꯕꯅꯤ꯫ ꯃꯤꯅ ꯐꯖꯩ ꯍꯥꯏꯅꯔꯤꯕ ꯁꯣꯔꯥꯔꯦꯟꯒꯤ ꯖꯒꯣꯏ ꯁꯥꯕꯤꯃꯨꯛ ꯐꯖꯔꯤꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯕꯗꯨꯗꯗꯤ ꯅꯤꯡꯊꯦꯝ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈꯤꯗꯨꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯅ ꯏꯃꯥꯒꯤ ꯃꯃꯧꯕꯨ ꯑꯣꯏꯖꯔꯕꯗꯤ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯈ꯭ꯔꯦ꯫ ꯂꯣꯛꯂꯧ ꯂꯩꯃꯅ ꯀꯔꯤꯒꯤꯗꯃꯛ ꯃꯤ ꯄꯣꯡꯁꯨ ꯇꯥꯗ꯭ꯔꯕ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯗ ꯍꯪꯕ ꯃꯇꯝꯗ ꯅꯤꯡꯊꯦꯝꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯂꯣꯛꯂꯧ ꯂꯩꯃꯅꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯇꯥꯎꯊꯈꯤꯕ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯇꯝꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯗꯨꯅ ꯇꯨꯔꯦꯜꯗ ꯈꯛ ꯇꯥꯎꯊꯔꯛꯄ ꯍꯧꯅꯗꯦ, ꯊꯤꯕ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯊꯤꯕꯨ ꯊꯤꯔꯕꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝ ꯁꯥꯠꯐꯝ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯂꯣꯝꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯂꯣꯛꯂꯧ ꯂꯩꯃ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯥꯗ ꯊꯛꯇꯕꯒꯤ ꯃꯁꯥ ꯀꯪꯁꯤꯜꯂꯕ ꯁꯥꯕꯤ ꯑꯃꯈꯛ ꯍꯥꯏꯒꯠꯂꯥꯡꯗ ꯊꯨꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯥꯕꯤ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯂꯥꯡ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯆꯪꯂꯨꯕꯗ ꯁꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯦ ꯅꯨꯄꯥ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯒꯠꯂꯥꯡ ꯑꯁꯤꯗꯒꯤ ꯈꯛ ꯊꯥꯗꯣꯛꯄꯤꯒꯅꯨ꯫ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯂꯥꯡ ꯑꯁꯤꯗ ꯀꯪꯁꯤ ꯁꯤꯕ ꯑꯗꯨꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯑꯁꯤꯗ ꯁꯥꯕꯤ ꯑꯗꯨ ꯑꯆꯝꯕ ꯁꯥꯕꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯦꯝꯅ ꯈꯜꯂꯝꯃꯤ꯫ ꯁꯥꯕꯤ ꯑꯗꯨꯅ ꯁꯤꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯅ ꯅꯤꯡꯊꯦꯝꯅ ꯍꯪꯂꯛꯏ, ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯅꯥꯅꯤꯡꯗꯕ ꯁꯤꯅꯤꯡꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯁꯤꯅꯤꯡꯂꯤꯕ? ꯂꯣꯛꯂꯧ ꯂꯩꯃꯅꯁꯨ ꯋꯥꯍꯪ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯍꯪꯗꯨ ꯇꯥꯔꯒ ꯁꯥꯕꯤꯗꯨꯅ ꯅꯤꯡꯁꯥꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯁꯝꯅꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯛꯏ꯫ ꯇꯥꯎ ꯅꯨꯄꯥ, ꯑꯩꯁꯦ ꯏꯆꯝ ꯆꯝꯕ ꯁꯥꯕꯤ ꯅꯠꯇꯦ, ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯃꯣꯝꯂꯣꯏꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯡꯅ ꯂꯩꯕꯥꯛ ꯂꯩꯃ ꯀꯧꯏ꯫ ꯅꯣꯡꯃ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯕ ꯃꯍꯥꯛꯀ ꯁꯥꯕꯤ ꯑꯣꯟꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯂꯩꯀꯨꯠ ꯂꯩꯔꯥꯏ ꯂꯩꯈꯨꯟ ꯏꯈꯨꯟꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯗꯨꯅ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯀꯦꯀꯨ ꯂꯣꯠꯂꯤꯉꯩ
ꯏꯁꯥꯕꯤꯗꯣ ꯈꯣꯟꯖꯦꯜ ꯀꯥꯏꯔꯕ ꯐꯤꯕꯝꯗ ꯏꯁꯥꯅꯧ ꯅꯪ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤꯅꯨ ꯑꯩ ꯁꯥꯗꯥꯟꯕꯒꯤ ꯂꯥꯡꯗ ꯊꯨꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯂꯩꯈꯨꯟ ꯑꯍꯣꯕꯗꯒꯤ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯌꯦꯡꯍꯩꯗꯕ ꯊꯧꯗꯣꯛꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯅ ꯂꯨꯆꯤꯡꯗꯨꯅ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯥꯂꯦꯝꯊꯛ ꯑꯁꯤꯗ ꯍꯥꯏꯗꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯄꯨꯈꯤꯕꯅꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯣ ꯆꯠꯈ꯭ꯔꯦ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯂꯩꯈꯨꯟ ꯑꯃꯗꯒꯤ ꯊꯣꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗꯁꯨ ꯍꯥꯏꯒꯠ ꯂꯥꯡꯊꯥꯛꯂꯝꯗꯨꯅ ꯊꯨꯔꯝꯂꯤꯕꯁꯤꯅꯤ꯫ ꯑꯩꯅ ꯅꯤꯡꯂꯤꯕꯗꯤ ꯂꯥꯡꯁꯤꯗ ꯊꯨꯗꯨꯅ ꯀꯪꯁꯤ ꯁꯤꯔꯒ ꯏꯁꯥꯕꯤꯒꯤ ꯃꯇꯨꯡ ꯏꯟꯈꯤꯕꯗꯨꯅꯤ꯫ ꯊꯥꯛꯂꯝꯂꯤꯕ ꯂꯥꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯁꯥꯗꯥꯟꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯃꯒꯤ ꯊꯧꯗꯣꯛꯇꯨꯒ ꯆꯞ ꯃꯥꯟꯅꯕ ꯂꯣꯛꯂꯧ ꯂꯩꯃꯒꯤ ꯃꯁꯥꯕꯤ ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯗꯨꯅ ꯇꯥꯍꯜꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯁꯤ ꯍꯥꯏꯅꯗꯨꯅ ꯊꯦꯝꯕ ꯃꯇꯝꯗ ꯁꯥꯕꯤ ꯑꯗꯨꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝꯅ ꯂꯥꯡꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯩꯕꯥꯛ ꯂꯩꯃꯁꯨ ꯂꯣꯛꯂꯧ ꯂꯩꯃꯒꯨꯝꯅ ꯈꯣꯌꯨꯝ ꯂꯥꯏꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯡꯏ꯫ ꯑꯗꯨꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯤꯡꯊꯦꯝꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯊꯤꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯈꯪꯍꯟꯕꯗ ꯂꯩꯕꯥꯛ ꯂꯩꯃꯁꯨ ꯂꯣꯛꯂꯧ ꯂꯩꯃꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯊꯝꯕꯥꯜ ꯑꯃꯗꯤ ꯇꯥꯎꯊꯈꯤꯕ ꯎꯍꯧꯏ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯍꯨꯝ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯍꯪꯒꯠꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯈꯣꯡꯒꯨꯜ ꯂꯤꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯌꯨꯝꯗꯧꯅ ꯃꯁꯥ ꯃꯔꯦꯡ ꯐꯖꯅ ꯈꯟꯊꯔꯕ ꯂꯥꯏꯑꯣꯏꯔꯕ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯣꯡꯗ ꯉꯁꯤꯗꯤ ꯄꯣꯊꯥꯔꯁꯤ ꯇꯨꯝꯅ ꯍꯤꯞꯅꯔꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯗꯨꯅ ꯍꯦꯛ ꯍꯤꯞꯊꯈꯤꯕꯒ ꯏꯁꯤꯁꯤꯅ ꯄꯨꯝꯕ ꯃꯈꯩ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯆꯥꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯍꯧꯒꯠꯂꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯅꯤꯃꯛ ꯀꯧꯊꯔꯁꯤ ꯑꯗꯨꯒ ꯃꯃꯥꯛ ꯅꯨꯄꯥꯒꯤ ꯇꯥꯔꯤꯕ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯁꯤ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯕꯁꯨ ꯍꯥꯏꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯀꯧꯊꯔꯦ꯫ ꯃꯆꯥ ꯑꯅꯤꯅ ꯀꯧꯕ ꯑꯗꯨꯗ ꯄꯟꯊꯕ ꯇꯧꯗꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯅꯤ ꯑꯗꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯆꯥ ꯑꯅꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯇꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯕꯛꯇ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯣꯡꯉꯨ ꯍꯥꯏꯗꯨꯅ ꯇꯝꯂꯝꯂꯕꯅꯤ꯫ ꯏꯆꯥꯁꯤꯡꯒꯤ ꯀꯔꯤ ꯋꯥꯒꯅꯤ? ꯏꯄꯥ ꯂꯩꯔꯤ꯫ ꯏꯆꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯑꯋꯥꯕ ꯍꯦꯛ ꯇꯥꯔꯛꯄꯗ ꯏꯄꯥꯁꯤꯡꯕꯨ ꯍꯦꯛꯇ ꯀꯧꯔꯛꯀꯗꯕꯅꯤ꯫ ꯅꯆꯤꯟ ꯅꯅꯥꯎꯅꯦ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯅꯅꯦꯝ ꯅꯀꯨ ꯑꯃꯗꯤ ꯅꯋꯥ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯃꯇꯣꯝ ꯂꯣꯝꯅ ꯇꯧꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯣꯛꯂꯧ ꯂꯩꯃꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯥꯛ ꯅꯨꯄꯥ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯅꯦ ꯆꯥꯅ ꯊꯛꯅꯅꯕ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯃꯗꯤ ꯁꯦꯠꯅ ꯏꯅꯅꯕ ꯏꯆꯝ ꯆꯝꯕ ꯐꯤꯔꯣꯜ ꯈꯔꯒ ꯄꯤꯕꯤꯔꯝꯃꯨ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯥ ꯏꯁꯤꯡ ꯅꯤꯡꯊꯧꯅ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯕ ꯐꯪꯅꯗ꯭ꯔꯕ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯄꯥ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯃꯥꯛ ꯅꯨꯄꯥꯅ ꯁꯦꯠꯅ ꯏꯅꯅꯕ ꯃꯐꯤ ꯃꯔꯣꯜ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯒ ꯂꯣꯛꯂꯧ ꯂꯩꯃꯅ ꯃꯄꯥ ꯑꯅꯤꯗꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯔꯝꯕ ꯄꯨꯈ꯭ꯔꯤ, ꯈꯣꯡꯕꯥꯟ, ꯄꯥꯠ, ꯒꯨꯍꯥ ꯀꯔꯝꯕ ꯃꯐꯝꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯀꯗꯥꯏꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕꯒꯦ ꯍꯥꯏꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯄꯥ ꯑꯅꯤꯃꯛꯀꯤ ꯃꯃꯤꯠꯇ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯄꯤꯛ ꯊꯟꯅ ꯁꯥꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯎꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯄꯥ ꯑꯅꯤꯃꯛ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫
ꯑꯗꯨꯒ ꯏꯁꯤꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗ ꯍꯥꯏꯔꯛꯏ, ꯏꯆꯥꯁꯥ, ꯁꯅꯥꯒꯤ ꯊꯝꯕꯥꯜꯅ ꯄꯤꯛ ꯊꯟꯅ ꯁꯥꯠꯄ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯦ, ꯃꯁꯤꯗꯒꯤ ꯇꯥꯎꯊꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯁꯥ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯐꯝ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯆꯥ ꯑꯅꯤꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯁꯣꯏꯗꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕ ꯀꯔꯝꯕ ꯄꯨꯈ꯭ꯔꯤꯗ ꯁꯥꯠꯄꯅꯣ ꯍꯥꯏꯅ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯄꯗꯒꯤ ꯏꯁꯤꯡ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯒ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝ ꯁꯥꯠꯐꯝ ꯑꯗꯨ ꯇꯥꯛꯂꯛꯏ꯫ ꯏꯆꯥꯁꯥ, ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇ꯭ꯔꯦ, ꯑꯁꯨꯝ ꯆꯠꯂꯨ, ꯑꯗꯨꯒ ꯐꯧꯔꯥ 3 ꯂꯣꯝ ꯄꯥꯛꯄ ꯊꯧꯗꯨ ꯅꯨꯡ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯤ ꯌꯥꯝꯅ ꯇꯣꯏꯅ ꯀꯨꯝꯕ ꯃꯥꯟꯗꯕ ꯍꯤꯗꯦꯟ ꯇꯥꯐꯝ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯊꯧꯗꯨ ꯅꯨꯡꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯂꯦꯞꯂꯒꯅꯦ, ꯍꯥꯎꯔꯩ ꯅꯣꯡꯄꯣꯛ ꯄꯥꯡꯕ ꯔꯣꯝꯗ ꯌꯦꯡꯉꯨ, ꯐꯖꯔꯕ ꯂꯣꯏꯕꯤ ꯆꯤꯡꯗꯨꯝ ꯃꯆꯥ ꯑꯃ ꯎꯒꯅꯤ꯫ ꯆꯤꯡꯗꯨꯝ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯍꯩ ꯂꯩ ꯄꯥꯝꯕꯤꯇꯅ ꯊꯜꯂꯕ ꯁꯨꯛꯂꯕ ꯎꯃꯪ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯅꯤꯝ ꯃꯆꯨꯒꯤ ꯏꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯗꯨꯅ ꯁꯥꯠꯂꯕ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯁꯤꯡ ꯑꯗꯣ ꯌꯦꯡꯕꯗꯗꯤ ꯏꯆꯝ ꯆꯝꯕ ꯃꯥꯟꯖꯕꯅꯤ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯉꯥꯛꯇꯅꯤ꯫ ꯌꯦꯡꯕꯗꯅ ꯑꯆꯝꯕ ꯊꯝꯕꯥꯜ ꯃꯥꯟꯕ, ꯑꯗꯨꯒꯅꯦ ꯂꯩꯈꯣꯛꯇꯒꯤ ꯍꯦꯛꯇꯠꯄꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯣꯟꯒꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜꯁꯤ ꯇꯝꯅ ꯈꯣꯡꯂꯝ ꯃꯆꯥ ꯑꯃ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯅꯥꯏꯗꯅ ꯆꯦꯟꯊꯩ꯫ ꯃꯗꯨꯒꯤ ꯈꯣꯡꯂꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯇꯥꯎꯊꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯏꯆꯥꯁꯥ꯫ ꯏꯁꯤꯡꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯅꯤꯗꯨꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝ ꯁꯥꯠꯐꯝ ꯇꯥꯛꯄ ꯂꯣꯏꯔꯕꯗ ꯃꯄꯥ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯨꯕꯨꯅꯤ ꯏꯆꯥꯁꯥ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯣ ꯄꯥꯛ ꯍꯦꯛꯇ ꯍꯦꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯄꯨꯈ꯭ꯔꯤ ꯅꯠꯇꯦ, ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯁꯥꯟꯅꯐꯝꯅꯤ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅꯅꯦ ꯂꯤꯟ ꯈꯥꯔꯧ ꯒꯣꯝꯚꯤꯔꯅꯆꯤꯡꯕ ꯃꯍꯨ ꯆꯦꯟꯕ ꯃꯤ ꯆꯥꯕ ꯏꯁꯤꯡꯒꯤ ꯁꯥ ꯀꯌꯥ ꯑꯣꯟꯗꯨꯅ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯅꯦ ꯉꯥꯛ ꯁꯦꯜꯂꯤ꯫ ꯇꯥꯏꯕꯪ ꯃꯤ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ꯫ ꯇꯥꯏꯕꯪ ꯃꯤ ꯍꯦꯛ ꯆꯪꯕ ꯎꯕꯗ ꯃꯤ ꯆꯥꯕ ꯁꯥ ꯑꯣꯟꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯅ ꯃꯤ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦꯅꯦ ꯏꯆꯥꯁꯥ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ, ꯑꯗꯨꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯝꯕꯥꯜ ꯑꯗꯨꯕꯨ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯅ ꯀꯔꯝꯅ ꯍꯦꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯃꯆꯥ ꯑꯅꯤꯒꯤ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨ ꯌꯦꯡ ꯃꯄꯥ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯋꯥꯔꯤ ꯏꯆꯥꯁꯥ, ꯏꯄꯥꯅ ꯁꯣꯏꯗꯅ ꯇꯥꯛꯀꯅꯤ꯫ ꯁꯦ ꯏꯄꯥ ꯇꯥꯛꯀꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯅꯤ꯫ ꯅꯃꯤꯠ ꯅꯅꯥꯁꯤꯡꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨ ꯎꯍꯟꯗꯅ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯣ꯫ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅꯅꯦ ꯑꯣꯅꯤꯡꯕ ꯃꯍꯨ ꯄꯥꯟꯕ ꯖꯤꯕ ꯑꯣꯟꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯑꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯈꯨꯠꯂꯩ ꯊꯨꯅ ꯃꯈꯣꯏ 8ꯀꯤ ꯃꯅꯨꯡꯗ ꯑꯃ ꯐꯥꯒꯗꯕꯅꯤ꯫ ꯑꯃꯕꯨ ꯍꯦꯛ ꯐꯥꯕ ꯉꯝꯂꯕꯗꯤ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯔꯣꯏ, ꯏꯆꯥꯁꯤꯡꯅ ꯑꯄꯥꯝꯕ ꯑꯗꯨꯁꯨ ꯐꯪꯂꯒꯗꯕꯅꯤ꯫ ꯑꯗꯨꯒꯅꯦ ꯀꯔꯤꯒꯨꯝꯕ ꯐꯥꯅꯅꯕ ꯍꯣꯠꯅꯔꯨꯕ ꯐꯥꯕꯁꯨ ꯉꯝꯍꯧꯗꯕ ꯊꯣꯛꯂꯕꯗꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯅꯤꯀꯣ ꯏꯆꯥꯁꯥ꯫ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯍꯧꯐꯝ ꯁꯥꯠꯐꯝ ꯇꯥꯛꯄꯤꯔꯝꯂꯒ ꯃꯄꯥ ꯑꯅꯤꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯤꯡꯊꯦꯝꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯐꯤꯔꯣꯜ 10 ꯎꯕꯗ ꯅꯤꯡꯊꯦꯝ ꯏꯉꯛ ꯉꯛꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯂꯧꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯉꯔꯥꯡ ꯑꯍꯤꯡ ꯃꯄꯥ ꯅꯤꯡꯊꯧꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯐꯝ ꯇꯥꯛꯄꯤꯔꯝꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯁꯦ ꯑꯆꯝꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦꯗꯅ, ꯑꯩꯒꯤ ꯇꯥꯂꯣꯏ ꯅꯨꯄꯤ ꯑꯅꯤꯁꯤ ꯂꯩꯔꯤꯉꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯂꯦꯝ ꯄꯥꯅ ꯄꯤꯖ ꯄꯤꯊꯛꯀꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯤꯡꯖꯔꯛꯄ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯊꯨꯡꯂꯒꯗꯧꯔꯦ꯫ ꯑꯁꯤ ꯍꯥꯏꯅꯁꯨ ꯅꯤꯡꯊꯦꯝ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯦ꯫ ꯐꯨꯔꯤꯠ ꯐꯩꯖꯣꯝ ꯑꯍꯟꯕꯗꯨ ꯁꯦꯠꯆꯤꯟꯖꯗꯨꯅ ꯇꯔꯥ ꯆꯥꯛꯂꯦꯟꯗꯨ ꯆꯥꯅꯕꯒꯤꯗꯃꯛ ꯐꯝꯊꯔꯦ꯫ ꯑꯗꯨꯕꯨꯅꯦ ꯃꯃꯥ ꯑꯁꯣꯟꯕꯤꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ
ꯇꯔꯥꯃꯥꯊꯦꯜ ꯂꯨꯀꯣꯏ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯍꯨꯛꯄ ꯉꯝꯗꯅ ꯂꯩꯔꯦ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯂꯣꯛꯂꯧ ꯂꯩꯃꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯖꯔꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯏꯃꯥ ꯑꯁꯣꯟꯕꯤꯗꯨꯒꯤ ꯈꯜꯂꯨꯕꯗꯅꯦ ꯑꯩ ꯆꯥꯕ ꯉꯝꯗꯕꯅꯤ꯫ ꯀꯨꯏꯔꯦ, ꯀꯔꯤ ꯆꯥꯔꯝꯒꯗꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯄꯥꯟꯗꯨꯅ ꯑꯃꯗ ꯍꯪꯗꯨꯅ ꯍꯪꯅꯔꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ"꯫ ꯂꯣꯛꯂꯧ ꯂꯩꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯑꯃꯠꯇ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯒꯅꯨ꯫ ꯏꯕꯨꯡꯉꯣ ꯂꯨꯛ ꯍꯥꯕꯗꯣ ꯍꯧꯕꯤꯔꯣ꯫ ꯃꯁꯤꯒ ꯃꯥꯟꯅꯕ ꯆꯥꯛꯂꯨꯛ ꯑꯃ ꯁꯦꯝꯖꯗꯨꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯅꯅꯥꯏꯅ ꯏꯃꯥꯒꯤꯗꯃꯛꯇ ꯊꯤꯟꯖꯔꯨꯈꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯂꯣꯛꯂꯧ ꯂꯩꯃꯗꯨ ꯂꯝ ꯈꯨꯅꯨ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯂꯣꯛꯂꯧ ꯂꯩꯃꯅ ꯆꯥꯎꯈ꯭ꯔꯕ ꯆꯥꯛꯂꯨꯛ ꯑꯗꯨꯕꯨ ꯄꯤꯁꯛ ꯄꯤꯛꯅ ꯈꯨꯇꯨꯝꯃꯛꯇꯪ ꯄꯤꯛꯅ ꯌꯣꯝꯂꯦ꯫ ꯑꯗꯨꯒ ꯂꯣꯛꯂꯧ ꯂꯩꯃꯅ ꯑꯣꯟꯕ ꯂꯝ ꯈꯨꯅꯨ ꯑꯗꯨꯅ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯍꯥꯡꯂꯕ ꯑꯇꯤꯌꯥꯗ ꯅꯨꯡꯁꯤꯠꯀ ꯌꯥꯡꯕ ꯃꯥꯟꯅꯅ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯃꯅꯦꯝꯕꯣꯛꯀꯤ ꯇꯔꯥ ꯂꯨꯀꯣꯏ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯂꯝ ꯈꯨꯅꯨ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯃꯧ ꯅꯍꯥ ꯑꯃ ꯑꯣꯟꯊꯣꯛꯇꯨꯅ ꯄꯤꯛꯈ꯭ꯔꯕ ꯆꯥꯛ ꯃꯌꯥꯝꯗꯣ ꯐꯖꯅ ꯆꯥꯎꯅ ꯁꯤꯟꯗꯣꯛꯂꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯥꯗ ꯊꯛꯇꯅ ꯂꯦꯜꯂꯛꯄꯅ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯗꯕꯅ ꯑꯅꯥꯕꯤ ꯑꯃ ꯑꯣꯟꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯄꯨꯝꯅꯃꯛꯅ ꯎꯕꯗ ꯁꯨꯝꯍꯠꯅꯔꯕꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯇꯔꯥ ꯆꯥꯛꯌꯣꯝ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯦꯝꯃ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯅꯦꯝꯕꯣꯛꯀꯤ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯈꯪꯂꯗꯨꯅ ꯂꯣꯛꯂꯧ ꯂꯩꯃꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯃꯊꯪ ꯇꯝꯂꯕꯒꯤ ꯃꯇꯨꯡꯗ, "ꯏꯃꯥ, ꯑꯩꯅ ꯅꯃꯧ ꯑꯍꯟꯅꯤ, ꯑꯗꯨꯒ ꯅꯃꯧ ꯌꯥꯏꯃꯅ ꯅꯆꯥꯅꯨꯄꯥꯒꯤ ꯁꯦꯕꯥ ꯇꯧꯍꯧꯔꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯔꯥ ꯆꯥꯛꯌꯣꯝ ꯑꯗꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯃꯧꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯦꯝꯃ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯈꯪꯈꯟ ꯀꯪꯈꯠꯂꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯧꯕꯨ ꯆꯦꯖꯦꯛ ꯀꯣꯟꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅꯅꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯄ ꯉꯝꯕ ꯑꯣꯏꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯛꯏ꯫ ꯃꯆꯥ ꯑꯆꯪꯕ ꯄꯣꯛꯇꯨꯅ ꯑꯐꯕ ꯃꯃꯧ ꯐꯪꯕꯗꯒꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯤꯑꯣꯏꯕꯅ ꯆꯥꯕ ꯐꯪꯅꯗ꯭ꯔꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯇꯔꯥꯃꯥꯊꯦꯜ ꯃꯕꯨꯛ ꯄꯦꯟꯅ ꯆꯥꯕ ꯐꯪꯖꯈꯤ꯫ ꯃꯅꯦꯝꯕꯨ ꯇꯔꯥ ꯂꯨꯀꯣꯏ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯂꯒ ꯂꯣꯛꯂꯧ ꯂꯩꯃ ꯇꯟꯅ ꯑꯃꯨꯛ ꯍꯟꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯝ ꯈꯨꯅꯨ ꯑꯣꯟꯗꯨꯅ ꯄꯥꯏꯔꯛꯂꯦꯗꯣ꯫ ꯃꯅꯦꯝꯅ ꯍꯔꯥꯎꯅ ꯇꯔꯥꯃꯥꯊꯦꯜ ꯑꯗꯨ ꯆꯥꯍꯧꯕ ꯑꯃꯗꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯔꯛꯄ ꯑꯗꯨ ꯂꯣꯛꯂꯧ ꯂꯩꯃꯅ ꯅꯤꯡꯊꯦꯝꯗ ꯇꯝꯂꯝꯃꯤ꯫ ꯃꯁꯥꯅꯧꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯆꯃꯟꯒꯤ ꯃꯍꯩ ꯆꯥꯕ ꯐꯪꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯝꯕ ꯂꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯑꯁꯤ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡꯕ, ꯑꯁꯪꯕ, ꯑꯉꯧꯕ ꯊꯝꯕꯥꯜꯅ ꯄꯤꯛ ꯊꯟꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯝꯃꯤ꯫ ꯍꯥꯏꯅ ꯍꯦꯂꯣꯏ 8 ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯁꯤꯡ ꯁꯥꯃꯨ 8 ꯑꯃꯨꯛ ꯑꯣꯟ, ꯒꯨꯝꯕꯤ 8 ꯑꯃꯨꯛ ꯑꯣꯟ, ꯆꯥꯎꯔꯕ ꯌꯦꯡꯕꯗ ꯀꯤꯔꯕ ꯂꯥꯏꯔꯦꯟ 8 ꯑꯃꯨꯛ ꯑꯣꯟ, ꯑꯣꯟꯅꯤꯡꯕ ꯃꯤ ꯆꯥꯕ ꯏꯁꯤꯡ ꯁꯥ ꯑꯣꯟꯗꯨꯅ ꯁꯥꯟꯅꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯍꯤꯡ ꯆꯥꯕ ꯁꯥ ꯉꯥꯛꯇꯅꯤꯅ ꯅꯤꯡꯊꯦꯝ ꯃꯈꯣꯏ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯐꯥꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯂꯩꯔꯝꯗꯦ꯫ ꯃꯤꯑꯣꯏꯕꯅ ꯐꯥꯕ ꯌꯥꯕꯒꯤ ꯖꯤꯕ ꯑꯣꯟꯕꯒꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯀꯥꯎꯖꯤꯡ ꯍꯥꯔꯨꯛ ꯑꯃꯨꯛ ꯑꯣꯟ, ꯈꯣꯏꯃꯨ ꯆꯥꯔꯣꯡ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯊꯝꯕꯥꯜ ꯃꯔꯛꯇ ꯀꯦꯀꯨ ꯂꯣꯠꯄꯤ ꯑꯃꯗꯤ ꯑꯃꯥꯡꯀꯨꯔꯣꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝꯅ ꯆꯣꯡꯁꯤꯟꯗꯨꯅ ꯐꯥꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯄꯥꯟꯕ ꯖꯤꯕꯅꯤꯅ ꯊꯣꯛ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯐꯥꯕ ꯉꯝꯍꯧꯗꯗꯨꯅ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯦꯂꯣꯏ 8 ꯑꯗꯣ ꯊꯦꯡꯒꯨ 8 ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯂꯝꯖꯦꯟ ꯌꯥꯡꯕ ꯇꯥꯟꯅꯈ꯭ꯔꯦ꯫ ꯊꯦꯡꯒꯨꯗꯒꯤ ꯂꯥꯏ ꯊꯔꯣꯏ 8 ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯁꯥꯟꯅꯈ꯭ꯔꯦ꯫ ꯏꯁ, ꯐꯔꯦꯗ, ꯏꯁꯣꯔꯅ ꯑꯩꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯕꯤꯔꯛꯂꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏ ꯊꯔꯣꯏ 8 ꯑꯣꯜꯂꯤꯉꯩ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯔꯣꯏ ꯑꯃ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯩ ꯊꯔꯣꯏ ꯑꯗꯨꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ
ꯃꯥꯡꯂꯕ ꯑꯗꯨꯗꯗꯤ ꯂꯥꯏ ꯊꯔꯣꯏ ꯑꯗꯨ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯅꯤꯡꯊꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯁꯣꯛꯇꯨꯅ ꯃꯥꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯗꯅꯕ ꯁꯤꯜꯂꯤꯕꯗꯤ? ꯑꯩꯅ ꯅꯪꯕु ꯐꯥꯔꯤꯕꯁꯤ ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯁꯦ ꯑꯃꯈꯛꯇꯪ ꯄꯥꯝꯕꯗꯒꯤꯅꯤ꯫ ꯅꯣꯡꯃ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯄ ꯊꯝꯕꯥꯜ ꯑꯃꯕꯨ ꯂꯣꯛꯂꯨꯔꯒ ꯏꯅꯤꯡꯊꯧꯗ ꯀꯠꯆꯔꯨꯕꯗ ꯑꯩꯁꯦ ꯑꯋꯥꯕ ꯅꯪꯂꯦ꯫ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯐꯥꯔꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯊꯝꯕꯥꯜ ꯑꯁꯤꯗꯤ ꯑꯔꯥꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯣꯛꯇꯨꯅ ꯈꯣꯌꯨꯝ ꯂꯥꯏꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯍꯥꯛ ꯉꯁꯤꯗꯒꯤ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯅꯤ꯫ ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ 6ꯅꯤ, ꯑꯩꯅ ꯑꯇꯣꯝꯕꯤꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯆꯤꯟꯖꯥꯛ ꯆꯥ ꯊꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤꯔꯛꯇ ꯇꯤꯟꯕ ꯇꯥꯔꯦ"꯫ ꯃꯗꯨꯗꯒꯤꯗꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯊꯔꯣꯏ ꯑꯣꯜꯂꯤꯕꯗꯨ ꯃꯆꯦ ꯑꯣꯏꯒꯗꯧꯔꯤꯕ ꯑꯅꯤ ꯑꯗꯨꯗꯒꯤ ꯇꯥꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯟꯗꯨꯅ "ꯑꯩ ꯅꯪꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯆꯦ ꯑꯅꯤꯗꯨꯁꯨ ꯑꯁꯤ ꯍꯩꯕꯣꯡ ꯃꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯗꯁꯨ ꯇꯝꯂꯦ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯦ꯫ ꯅꯣꯡꯃ ꯍꯦꯂꯣꯏ ꯃꯆꯦꯝ 6ꯇꯨꯒ ꯂꯣꯏꯅꯅ ꯄꯨꯈ꯭ꯔꯤꯗ ꯊꯝꯕꯥꯜ ꯃꯔꯛꯇ ꯀꯦꯀꯨ ꯂꯣꯠꯄꯤ ꯁꯥꯟꯅꯕꯗ ꯃꯍꯥꯛꯅ ꯄꯣꯕꯗꯒꯤ ꯁꯥꯎꯔꯗꯨꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯊꯝꯕꯥꯜ ꯑꯃ ꯊꯥꯗꯠꯂꯒ ꯇꯨꯔꯦꯜ ꯇꯥꯕ ꯈꯣꯡꯂꯝ ꯑꯃꯗ ꯂꯪꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯦꯝ ꯑꯍꯟꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯪꯅ ꯂꯥꯏꯒꯤ ꯊꯝꯕꯥꯜ ꯑꯁꯤ ꯊꯥꯗꯠꯇꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯇꯨꯔꯦꯜꯗ ꯂꯪꯊꯈ꯭ꯔꯤꯕꯁꯤ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ꯫ ꯊꯝꯕꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒ ꯂꯥꯏꯒ ꯁꯣꯏꯗꯅ ꯆꯥꯔꯧ ꯃꯧꯔꯣꯡꯅꯔꯛꯀꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ, "ꯑꯩꯅ ꯊꯝꯕꯥꯜ ꯑꯃ ꯊꯥꯗꯠꯇꯨꯅ ꯂꯪꯊꯈꯤꯕꯗꯨ ꯑꯩꯒꯤ ꯏꯋꯥ ꯏꯄꯨꯔꯣꯏꯕ ꯊꯤꯕꯒꯨꯝꯅ ꯊꯣꯛꯂꯦ"꯫ ꯃꯗꯨꯗꯒꯤꯗꯤ ꯂꯥꯏꯒꯤ ꯃꯆꯥ 3 ꯑꯗꯣ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯣꯡꯗꯨꯅ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯗꯨꯒ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯇꯥꯟꯅꯔꯒ ꯆꯣꯏꯅꯧ ꯂꯩꯃ ꯍꯥꯏꯗꯨꯅ ꯊꯣꯜꯂꯦ꯫ ꯆꯣꯏꯅꯧ ꯍꯥꯏꯕꯗꯤ ꯑꯔꯤꯕ ꯂꯣꯟꯗ ꯁꯅꯥ ꯍꯥꯏꯕꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯍꯦꯂꯣꯏ ꯃꯆꯦꯝ 6 ꯑꯗꯨꯁꯨ ꯃꯁꯛ ꯃꯇꯧ ꯆꯞ ꯍꯦꯛ ꯃꯥꯟꯅꯕꯤ ꯅꯨꯄꯤ 6 ꯑꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯗꯨꯅ ꯉꯁꯤꯗꯒꯤ ꯀꯥꯏꯅꯔꯒꯗꯕꯤ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯅꯥꯎ ꯑꯇꯣꯝꯕꯤꯁꯨ ꯉꯁꯤꯗꯒꯤ ꯃꯆꯦ 6ꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯁꯥꯟꯅꯗꯨꯅ ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯆꯥꯃꯤꯟꯅꯕ, ꯏꯐꯨꯠꯀꯤ ꯂꯥꯏꯖꯦ ꯏꯁꯤꯡ ꯊꯛꯃꯤꯟꯅꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯃꯤꯟꯅꯗꯨꯅ ꯃꯆꯦꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯀꯦꯅ ꯃꯧꯅ ꯃꯆꯦ 6ꯇ ꯅꯥꯎꯊꯤ ꯁꯥꯖꯔꯝꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯀꯞꯄꯗꯨ ꯃꯆꯦ ꯑꯍꯟꯗꯨꯅ ꯊꯦꯝꯕꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯥꯎꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯔꯣꯀꯣ ꯏꯆꯦꯝꯒꯤ ꯏꯕꯦꯝꯃ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯦꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ "ꯏꯅꯥꯎꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯑꯣꯟ ꯑꯑꯣꯟ ꯇꯝꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ" ꯃꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯤꯗꯨ ꯇꯥꯏꯕꯪ ꯃꯤꯒ ꯁꯣꯛꯅ ꯁꯝꯅꯔꯨꯕꯅꯤꯅ ꯃꯥꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯕꯥꯛꯇ ꯊꯥꯗꯔꯒ ꯄꯤꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯈꯛꯇꯪ ꯄꯨꯈꯤꯅꯕ ꯍꯥꯏꯔꯛꯄꯗ ꯆꯣꯏꯅꯧ ꯂꯩꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ꯫ ꯏꯆꯦꯁꯤꯡꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯅꯕꯤꯔꯤꯕ ꯈꯨꯗꯣꯞ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯠꯇꯦ꯫ ꯊꯣꯛꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯊꯣꯛꯍꯟꯕ ꯉꯝꯕ ꯁꯅꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯁꯤ ꯂꯩꯔꯤꯉꯩꯗ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯃꯠꯇ ꯋꯥꯠꯂꯔꯣꯏ꯫ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯈꯛꯇ ꯅꯠꯇꯦ, ꯑꯄꯥꯝꯕꯗ ꯍꯥꯏꯕꯤꯌꯨ, ꯅꯅꯥꯎꯅ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯔꯦ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯕ ꯊꯨꯡꯕꯇ ꯑꯣꯏꯔꯒꯗꯕ ꯅꯤꯡꯊꯦꯝꯗꯣ ꯃꯌꯨꯝ ꯊꯨꯅ ꯌꯧꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯔꯣ ꯈꯣꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯏꯐ ꯊꯧꯖꯥꯜ ꯑꯣꯏꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯌꯥꯗꯣ ꯃꯃꯥꯗ ꯇꯝꯅꯤꯡꯕꯅ ꯁꯤꯒꯗꯧꯔꯦ꯫ ꯇꯥꯂꯣꯏ ꯅꯨꯄꯤ ꯑꯃꯈꯛꯇꯒꯤ ꯃꯔꯜꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯥꯔꯕꯗꯨ ꯇꯥꯂꯣꯏ 3ꯒꯤ ꯃꯔꯜ ꯐꯪꯈ꯭ꯔꯦ꯫
ꯅꯤꯡꯊꯦꯝꯅ ꯃꯌꯨꯝ ꯌꯧꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯣꯛꯂꯧ ꯂꯩꯃꯅ ꯈꯪꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ ꯋꯥꯕꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ, ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯣꯡꯕ ꯏꯔꯥꯟꯌꯥꯏꯗ ꯌꯧꯔꯒꯅꯤ꯫ ꯋꯥꯀꯩ ꯍꯤ ꯇꯣꯡꯗꯨꯅ ꯏꯁꯤꯡꯗ ꯂꯦꯡꯂꯁꯤꯔꯥ, ꯅꯠꯇ꯭ꯔꯒꯅ ꯎꯆꯦꯛꯀꯤ ꯗꯣꯂꯥꯏꯗ ꯑꯣꯏꯅ ꯑꯇꯤꯌꯥꯗ ꯄꯥꯏꯔꯁꯤꯔꯥ? ꯏꯕꯨꯡꯉꯣꯅ ꯑꯄꯥꯝꯕ ꯑꯗꯨꯗ ꯇꯥꯛꯄꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ꯫ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯅꯨꯡꯁꯤꯔꯛꯂꯦ, ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯧꯕ ꯄꯥꯝꯂꯛꯂꯦ꯫ ꯆꯣꯏꯅꯧ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯇꯒꯤ ꯃꯇꯝꯅꯤ, ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯂꯣꯛꯂꯧ ꯂꯩꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯑꯅꯤꯁꯨ ꯏꯆꯦꯝꯅ ꯑꯣꯜꯂꯤꯕ ꯉꯥꯅꯨ ꯃꯥꯟꯕ ꯍꯤ ꯃꯊꯛ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯣ, ꯂꯦꯡꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯛꯂꯧ ꯂꯩꯃꯗꯣ ꯉꯥꯅꯨ ꯃꯑꯣꯡ ꯃꯥꯟꯕ, ꯍꯤꯐꯝ ꯆꯥꯐꯝꯁꯨ ꯐꯖꯅ ꯌꯥꯎꯔꯕ ꯍꯤ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯍꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯤ ꯑꯗꯨ ꯃꯊꯟꯇ ꯖ꯭ꯔꯤ ꯖ꯭ꯔꯤ ꯂꯥꯎꯅ ꯍꯣꯟꯈꯤꯗꯨꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯈꯣꯏꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯍꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯂꯣꯛꯂꯧ ꯂꯩꯃꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯊꯣꯛꯇꯨꯅ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯍꯔꯥꯎꯕꯅ ꯅꯨꯡꯁꯤꯠ ꯃꯊꯛꯇ ꯇꯥꯎꯔꯕ ꯅꯤꯡꯊꯦꯝꯗꯣ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯏꯃꯥꯎ, ꯅꯆꯥ ꯍꯜꯂꯛꯂꯦ꯫ ꯀꯨꯏꯅ ꯇꯥꯔꯨꯔꯗ꯭ꯔꯕ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯃꯆꯥꯕꯨ ꯑꯣꯛꯅꯕ ꯊꯣꯔꯛꯏ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯄꯥꯎ ꯇꯝꯖꯔꯒ ꯃꯥꯂꯦꯝ ꯑꯁꯤꯗ ꯐꯖꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕꯤ, ꯃꯔꯟ ꯃꯊꯨꯝꯗꯁꯨ ꯋꯥꯠꯇ꯭ꯔꯕꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯍꯨꯝꯁꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯅꯃꯧꯁꯤꯡꯅꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯛꯂꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯅꯤꯗꯅꯤ ꯍꯥꯏꯅ ꯏꯃꯧ ꯑꯍꯟꯅ ꯍꯥꯏꯔꯝꯃꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯍꯨꯝ ꯁꯨꯔꯝꯂꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯕꯨ ꯃꯩ ꯑꯣꯛꯇꯨꯅ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯄꯨꯁꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯃꯧꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯧꯁꯥ, ꯉꯁꯤꯒꯤꯗꯤ ꯊꯣꯛꯑꯕ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯍꯌꯦꯡꯅ ꯏꯅꯨꯡ ꯉꯥꯜꯂꯒ ꯏꯃꯧꯁꯤꯡꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯤꯟꯅꯔꯁꯤ꯫ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯧ ꯑꯍꯜꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ, ꯅꯃꯧ ꯑꯍꯨꯝ ꯂꯩꯖꯔꯤ꯫ ꯅꯃꯧꯁꯤꯡꯅ ꯁꯣꯏꯗꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯏꯅꯦꯝꯒ ꯏꯕꯨꯡꯉꯣꯒꯁꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯔꯣ꯫ ꯏꯕꯨꯡꯉꯣꯁꯨ ꯋꯥꯔꯝꯂꯒꯅꯤ, ꯄꯣꯊꯥꯅꯕ ꯁꯦꯝ ꯁꯥꯖꯔꯒꯦ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯔꯥꯎ ꯇꯌꯥꯝꯅ 10 ꯃꯊꯦꯜ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯆꯦꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯆꯣꯡꯂꯧ ꯂꯩꯃꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯍꯨꯟꯗꯨꯅ ꯐꯖꯔꯕ ꯁꯅꯥꯒꯤ ꯄꯨꯈꯝꯗ ꯈꯨꯕꯤ ꯈꯨꯕꯤꯃꯨꯛ ꯆꯥꯎꯕ ꯆꯦꯡ ꯃꯆꯟꯒꯤ ꯆꯥꯛ, ꯁꯅꯥꯒꯤ ꯇꯦꯡꯀꯣꯠꯇ ꯃꯈꯜ ꯃꯊꯦꯜꯒꯤ ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯕ ꯐꯪꯅꯗ꯭ꯔꯕ ꯑꯦꯟꯁꯥꯡ, ꯂꯨꯔꯕ ꯂꯥꯏꯖ ꯏꯁꯤꯡ ꯊꯣꯛꯍꯜꯂꯦ꯫ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯂꯪꯂꯕ ꯃꯉꯥꯜꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ꯫ ꯐꯖꯔꯕ ꯐꯃꯨꯡ ꯃꯉꯥꯁꯨ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯊꯣꯛꯍꯜꯂꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯦꯝ ꯑꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯃꯧ ꯅꯨꯄꯤꯅ ꯄꯤꯕ ꯐꯤꯖꯣꯜꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯍꯥꯎꯔꯕ 10 ꯆꯥꯛꯇꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏꯅ ꯈꯨꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯈ꯭ꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯆꯕꯨꯛꯇ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯍꯧꯒꯠꯃꯤꯟꯅꯔꯛꯇꯨꯅ ꯃꯐꯝ ꯀꯗꯥꯏꯋꯥꯏꯗ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯁꯥꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯕ ꯌꯦꯡꯅꯔꯛꯂꯦ꯫ ꯃꯆꯦ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨꯅꯦ ꯏꯅꯥꯎꯁꯥ, ꯃꯥꯡꯗ ꯎꯔꯤꯕ ꯆꯤꯡꯗꯨꯝ ꯃꯆꯥꯁꯤꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯁꯤꯗ ꯎꯃꯪ ꯋꯥꯃꯪ ꯅꯠꯇꯕ, ꯂꯝꯍꯥꯡꯂ ꯂꯝꯍꯥꯡ ꯅꯠꯇꯕ ꯃꯐꯝꯁꯤꯗꯗꯤ ꯀꯝꯗꯧꯏ? ꯌꯦꯡꯉꯨꯅꯦ ꯏꯅꯥꯎꯁꯥ꯫ ꯃꯅꯥꯎꯁꯤꯡꯗꯨ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯐꯝ ꯑꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯒꯤ ꯂꯧꯅꯝ ꯅꯝꯐꯨ ꯁꯥꯐꯨ ꯃꯤꯅꯣꯛ ꯃꯩꯁꯥꯁꯨ ꯇꯥꯔꯔꯣꯏ, ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ꯫ ꯆꯣꯏꯅꯧ ꯂꯩꯃꯅꯁꯨ ꯃꯆꯦꯝꯒꯤ ꯌꯥꯊꯪ ꯂꯧꯔꯝꯃꯤ꯫ ꯃꯆꯦꯝꯅ ꯏꯅꯥꯎꯅ ꯊꯣꯛꯄ ꯐꯖꯅ ꯁꯥꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗꯨ ꯍꯨꯟꯗꯨꯅ ꯆꯣꯏꯅꯧ ꯂꯩꯃꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯦ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ, ꯅꯪꯅꯅꯦ ꯑꯩꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯅ ꯍꯦꯛ ꯎꯕꯗ ꯂꯥꯏꯒꯤ ꯀꯣꯅꯨꯡꯅꯤ ꯍꯥꯏꯅ ꯁꯣꯟꯅꯒꯗꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯕꯨ
ꯂꯥꯏꯔꯕꯒꯤ ꯈꯥꯡꯄꯣꯛꯁꯪ ꯃꯥꯜꯍꯟꯒꯗꯕ ꯁꯅꯥꯃꯅꯤ ꯃꯨꯛꯇꯥ ꯉꯥꯛꯇꯒꯤ ꯐꯖꯔꯕ ꯐꯨꯔꯥ ꯗꯂꯥꯟ ꯑꯃ ꯁꯥꯔꯣ ꯐꯧꯒꯩ ꯁꯤꯡꯒꯩ ꯃꯤ ꯉꯥꯏꯐꯝ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥ ꯇꯥꯏꯕꯪ ꯃꯤꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯂꯩꯅꯝ ꯀꯌꯥꯅ ꯇꯤꯜꯂꯕ ꯂꯩꯔꯥꯡ ꯀꯌꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯂꯕ ꯂꯩꯀꯣꯜ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ ꯑꯃꯨꯟꯕ ꯍꯩꯔꯥꯡꯇꯒꯤ ꯍꯩꯀꯣꯜ ꯎꯆꯦꯛ ꯀꯌꯥꯒꯤ ꯁꯥꯟꯅꯐꯝ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯅꯁꯨ ꯍꯛ ꯈꯣꯠꯄꯗ ꯍꯩꯔꯔꯣꯏꯗꯕ ꯁꯅꯥꯒꯤ ꯍꯣꯖꯪ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯆꯦꯛꯄꯟ ꯅꯨꯡꯄꯟ ꯑꯩꯅ ꯍꯥꯏꯗꯣꯛꯄꯗ ꯊꯣꯛꯇ꯭ꯔꯤꯕ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯥꯔꯣ ꯏꯁꯝ ꯁꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗ ꯂꯥꯏꯒꯤ ꯂꯩꯕꯥꯛꯅꯤ ꯁ꯭ꯋꯔꯒꯒꯤ ꯀꯣꯅꯨꯡꯅꯤ ꯈꯣꯌꯨꯝ ꯂꯥꯏꯃꯛꯅ ꯆꯥꯒꯗꯕ ꯍꯩꯔꯥꯡ ꯆꯤꯟꯒꯗꯕ ꯂꯩꯔꯥꯡ ꯍꯩꯀꯣꯜ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤꯕ ꯄꯥꯜꯂꯤꯕꯁꯤꯡ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯂꯥꯏꯔꯩꯕꯥꯛ ꯑꯃꯒꯨꯝꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯏꯅꯨꯡ ꯁꯋꯥ ꯉꯥꯜꯂꯛꯂꯕꯗ ꯑꯌꯨꯛꯀꯤ ꯍꯛꯆꯥꯡ ꯅꯨꯡꯁꯪ ꯁꯦꯡꯗꯣꯛꯄ ꯂꯣꯏꯅꯔꯦ ꯂꯣꯛꯂꯧ ꯂꯩꯃꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯁꯥꯕ ꯈꯣꯠꯄ ꯂꯣꯏꯖꯔꯦ ꯉꯁꯤꯗꯒꯤꯗꯤ ꯅꯃꯧꯁꯤꯡꯅ ꯁꯥꯖꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯜꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ ꯂꯩꯔꯝꯂꯤꯕ ꯁꯥꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝ ꯃꯃꯥ ꯃꯆꯥ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈ꯭ꯔꯦ ꯍꯤꯡꯅ ꯍꯤꯡꯅ ꯂꯥꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯖꯕ ꯐꯪꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯃꯆꯥ ꯃꯃꯧ ꯃꯈꯣꯏ ꯃꯉꯥ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯅ ꯃꯃꯥꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯀꯠꯂꯨꯅꯕ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯃꯃꯥꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯒꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜꯅꯣ ꯀꯠꯂꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯅꯤꯡꯊꯧꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃ ꯀꯠꯂꯨꯕꯒꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯗꯗꯨꯅ ꯇꯣꯛꯆꯔꯁꯅꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯆꯨꯝꯗꯕ ꯃꯥꯜꯂꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯀꯌꯥ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯗꯁꯥ ꯍꯦꯟꯅ ꯑꯗꯨꯝ ꯇꯥꯗꯨꯅ ꯇꯣꯛꯀꯅꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯔꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯄꯣꯡꯂꯞꯅ ꯍꯥꯏꯔꯛꯏ ꯏꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯒꯤ ꯊꯝꯕꯥꯜꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ ꯏꯅꯦꯝꯅ ꯅꯤꯡꯊꯧꯗ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕꯤꯔꯝꯒꯗꯕꯅꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯈꯛꯇ ꯅꯠꯇꯦ ꯏꯅꯤꯡꯊꯧꯅ ꯍꯦꯛ ꯄꯥꯝꯂꯤꯕ ꯃꯈꯩ ꯂꯧꯕꯤꯔꯕ ꯌꯥꯒꯅꯤ ꯆꯣꯏꯅꯧ ꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯣꯛꯂꯧ ꯂꯩꯃꯅꯁꯨ ꯆꯥꯎꯊꯣꯛꯅ ꯃꯅꯦꯝꯗ ꯊꯧꯅꯥ ꯍꯥꯞꯄꯒꯤ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯅꯦꯝ ꯏꯕꯦꯝꯃꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯥꯎꯕꯤꯔꯣꯏꯗꯕꯗꯤ హిరం ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯊꯧꯒ ꯂꯝꯕꯥꯕꯗ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯈꯛ ꯐꯪꯂꯔꯣꯏ ꯃꯦꯝꯃꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯏꯕꯦꯝꯃ ꯏꯅꯦꯝ ꯀꯠꯂꯨꯔꯒꯦ ꯃꯃꯧꯅ ꯁꯦꯠ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯕꯤꯕ ꯅꯤꯡꯊꯧ ꯀꯣꯟꯒꯤ ꯂꯩꯃꯔꯦꯝꯕꯤ ꯐꯥꯎꯕꯅ ꯁꯦꯠꯄ ꯆꯥꯕ ꯐꯪꯂꯔꯣꯏꯗꯕ ꯐꯤꯔꯣꯜ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯁꯦꯠꯆꯤꯟꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯁꯤꯖꯤꯟꯈ꯭ꯔꯦ ꯃꯅꯝꯁꯨ ꯆꯦꯜꯂꯕ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯅ ꯁꯅꯥꯒꯤ ꯁꯦꯟꯄꯥꯛꯇ ꯊꯣꯛꯍꯜꯂꯦ ꯌꯦꯡꯕꯗ ꯃꯤꯠ ꯊꯛꯅ ꯐꯖꯔꯕꯤ ꯐꯤ ꯃꯇꯦꯛ ꯑꯃ ꯀꯨꯞꯇꯨꯅ ꯊꯝꯕꯥꯜ ꯀꯠꯄ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯃꯧ ꯑꯍꯟꯅ ꯃꯅꯦꯝꯗ ꯍꯪꯂꯛꯏ ꯏꯅꯦꯝ ꯏꯕꯦꯝ ꯗꯣꯂꯥꯏ ꯇꯣꯡꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯁꯥꯃꯨꯗ ꯂꯦꯡꯁꯤꯔꯥ ꯃꯅꯦꯝꯅ ꯏꯕꯦꯝꯃ ꯏꯅꯦꯝ ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯂꯒꯦꯗ ꯂꯣꯛꯂꯧ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯃꯧ ꯑꯍꯨꯝ ꯂꯩꯔꯤꯉꯩꯗꯕꯨ ꯀꯔꯤꯒꯤ ꯁꯅꯥ ꯈꯣꯡꯅ ꯂꯦꯡꯒꯗꯒꯦ ꯗꯣꯂꯥꯏ ꯇꯣꯡꯗꯨꯅ ꯂꯦꯡꯒꯗꯕꯅꯤ ꯏꯅꯥꯎꯇꯣꯝꯕꯤ ꯆꯣꯏꯅꯧ ꯂꯩꯃꯅ ꯏꯆꯦ ꯏꯕꯦꯝꯃ ꯂꯣꯛꯂꯧ ꯂꯩꯃꯅ ꯗꯣꯂꯥꯏ ꯀꯩꯗꯧꯔꯤ ꯆꯣꯏꯅꯧ ꯂꯩꯃꯅ ꯃꯈꯥ ꯇꯥꯔꯛꯏ ꯗꯣꯂꯥꯏ ꯄꯥꯕ ꯃꯔꯤꯅ ꯗꯣꯂꯥꯏ ꯊꯧꯒꯜ ꯇꯧꯅꯕ ꯏꯅꯦꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯦ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯀꯠꯄ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯥꯕꯗ ꯅꯤꯡꯊꯧ ꯀꯣꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯊꯣꯔꯛꯇꯨꯅ ꯌꯦꯡꯅꯔꯦ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯦꯠ ꯎꯕꯗ ꯅꯤꯡꯊꯧ ꯀꯣꯜꯒꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯃꯤꯠꯐꯝ ꯍꯣꯡꯅꯈꯤꯗ꯭ꯔꯦ ꯄꯥꯝꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯨꯟꯗꯨꯅ ꯍꯦꯛꯇ ꯂꯧꯅꯤꯡꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯁꯦꯠꯂꯛ ꯆꯥꯔꯛꯂꯤꯕ ꯐꯤꯖꯣꯜ ꯀꯠꯂꯔꯤꯕ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯁꯦꯟꯄꯥꯛ ꯑꯃꯗꯤ ꯇꯣꯡꯂꯛꯂꯤꯕ ꯗꯣꯂꯥꯏ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯉꯝ ꯑꯊꯧ ꯀꯌꯥꯁꯤꯡꯕꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ ꯁꯅꯥꯒꯤ ꯈꯣꯟꯍꯤ ꯐꯪꯂꯕ꯭ꯔꯥ ꯈꯟꯅꯔꯛꯏ ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯃꯨꯛꯇ ꯈꯪꯗꯣꯛꯁꯤ ꯃꯈꯥ ꯇꯥꯕ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ
ꯂꯨꯈ꯭ꯔꯥꯕꯤ ꯌꯦꯡꯅ ꯅꯤꯡꯊꯧꯅ ꯀꯂꯛꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛ ꯂꯨꯈ꯭ꯔꯥꯕꯤꯅꯤꯁꯨ ꯍꯥꯏ, ꯑꯗꯨꯒ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯃꯜ ꯑꯁꯨꯛ ꯇꯥꯡꯂꯕ ꯁꯅꯥꯒꯤ ꯁꯦꯟꯄꯥꯛꯇ ꯁꯅꯥꯒꯤ ꯊꯝꯕꯥꯜ, ꯑꯗꯨꯒ ꯁꯦꯠꯂꯛꯂꯤꯕ ꯐꯤꯖꯣꯜ, ꯅꯤꯡꯊꯧ ꯑꯩꯃꯛꯅ ꯐꯥꯎꯕ ꯇꯣꯡꯕ ꯐꯪꯂꯔꯣꯏꯗꯕ ꯗꯣꯂꯥꯏꯁꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯔꯝ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯕꯗꯤ ꯑꯔꯣꯟꯕ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯂꯣꯏ ꯈꯟꯒꯅꯨ꯫ ꯃꯦꯝꯃꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯀꯠꯆꯔꯤꯕ ꯑꯁꯤ ꯅꯅꯥꯏꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯅ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯏꯆꯥꯗꯨꯅ ꯅꯅꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯃꯗ ꯅꯠꯇꯦ, ꯏꯅꯤꯡꯊꯧꯅ ꯃꯊꯧ ꯇꯥꯕ ꯃꯈꯩ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯀꯠꯆꯒꯦ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯅꯥꯏꯅ ꯑꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯅꯅꯥꯏ ꯑꯩꯅ ꯁꯦꯠꯆꯔꯛꯂꯤꯕ ꯐꯤꯖꯣꯜ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯏꯕꯦꯝꯃꯁꯤꯡ ꯑꯃꯗꯤ ꯏꯆꯥ ꯏꯕꯦꯝꯃꯁꯤꯡꯅ ꯈꯣꯏꯗꯥꯕꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯄꯥꯝꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯌꯨ, ꯅꯅꯥꯏꯅ ꯃꯁꯤꯡ ꯁꯨꯅꯕ ꯊꯧꯒꯜ ꯇꯧꯖꯒꯦ꯫ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒꯤ ꯅꯥꯄꯜꯒ ꯂꯣꯏꯅꯅ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯀꯥꯏ ꯈꯥꯡꯕ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯅꯨꯄꯤ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯂꯦ꯫ ꯑꯗꯨꯅ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯒ ꯊꯧꯗꯥꯡ ꯑꯃ ꯄꯤꯒꯅꯤ꯫ ꯃꯁꯤꯗ ꯃꯥꯅ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯑꯇꯣꯝꯕꯤꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯁꯦ ꯆꯥꯝꯃ ꯆꯥꯝꯃꯅ ꯈꯨꯖꯤꯡ ꯑꯣꯏ ꯑꯑꯣꯟ ꯑꯑꯣꯟ ꯇꯝꯗꯨꯅ ꯂꯩꯕꯥꯛ ꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯒꯅꯤ꯫ ꯃꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯊꯧꯗꯥꯡꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗꯤ ꯂꯥꯞꯅ ꯊꯝꯕꯤꯈꯣ, ꯃꯔꯝꯗꯤ ꯅꯅꯥꯏꯒꯤ ꯏꯆꯥꯗꯣ ꯏꯃꯧ ꯑꯍꯨꯝꯅ ꯁꯦꯕꯥ ꯇꯧꯖꯔꯤ ꯍꯥꯏꯖꯔꯤꯕ꯫ ꯇꯉꯥꯏ ꯐꯗꯅ ꯊꯥꯖꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯤꯔꯕꯗꯤ ꯅꯅꯥꯏ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯌꯦꯠꯆꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯑꯗꯨꯗꯤ ꯅꯅꯥꯏꯁꯨ ꯏꯔꯥꯟꯌꯥꯏꯗ ꯑꯃꯨꯛ ꯍꯟꯖꯔꯒꯦ꯫ ꯅꯅꯥꯏꯅ ꯄꯪꯕꯗꯒꯤ ꯊꯧꯒꯜꯂꯣꯟ ꯀꯥꯏꯈ꯭ꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤꯗꯣ ꯏꯅꯤꯡꯊꯧ꯫ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯃꯌꯨꯝ ꯍꯟꯈ꯭ꯔꯕꯗ ꯅꯤꯡꯊꯧꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ, ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯈꯪꯅꯔꯛꯎ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯔ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯟꯅ ꯊꯥꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯍꯣꯖꯪꯗꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ, ꯏꯁ, ꯏꯃꯥꯏꯄꯦꯝꯃ, ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯕꯨ? ꯏꯪꯅ ꯌꯦꯡꯕꯗ ꯏꯪ ꯇꯞꯅ ꯃꯥꯟꯕ, ꯁꯥꯎꯅ ꯈꯠꯅꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯝꯊꯤꯕ ꯃꯥꯟꯕ ꯅꯨꯄꯥ ꯑꯅꯤꯅ ꯍꯣꯖꯪꯗꯨ ꯉꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ, ꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯄꯤꯗꯨꯅ ꯃꯤ ꯎꯅꯐꯝ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯐꯨꯔꯥ ꯗꯂꯥꯟ, ꯍꯩꯀꯣꯜ ꯂꯩꯀꯣꯜꯗꯨ ꯎꯕ ꯃꯇꯝꯗ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗ꯭ꯔꯦ, ꯂꯥꯏꯔꯩꯕꯥꯛꯅꯤ ꯍꯥꯏꯅ ꯈꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯀꯔꯤ ꯀꯔꯝꯕ ꯑꯊꯨꯕ ꯄꯥꯎ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯄꯥꯏꯔꯠꯀꯤ ꯂꯧꯁꯤꯡ ꯂꯩꯕ ꯑꯍꯜ ꯈꯔ ꯑꯣꯏꯔꯞ ꯇꯧꯕ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯅꯤꯡꯊꯧꯅ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯅꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯕꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯁꯥ, ꯅꯅꯥꯏ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ? ꯅꯅꯥꯏꯒꯤ ꯍꯩꯀꯣꯜꯗ ꯄꯥꯟꯕ ꯍꯩꯔꯥꯡ ꯈꯔꯗꯪ ꯑꯗꯨꯛ ꯆꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯒꯤ ꯇꯥꯂꯣꯏ ꯑꯍꯨꯝ ꯑꯗꯨ ꯂꯩꯖꯕ ꯁꯦꯠ ꯆꯥꯗꯨꯅ ꯆꯥꯎꯔꯕ ꯁꯦꯟꯄꯥꯛ ꯑꯃꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ, ꯃꯃꯥꯅ ꯍꯦꯛ ꯄꯣꯛꯉꯩꯗꯒꯤ ꯎꯗ꯭ꯔꯤꯕ, ꯍꯦꯛ ꯌꯦꯡꯕꯗ ꯈꯖꯥꯏ ꯍꯔꯥꯎꯔꯕ ꯍꯩꯔꯥꯡ ꯈꯔ ꯄꯨꯔꯛꯇꯨꯅ ꯆꯥꯅꯅꯕ ꯄꯤꯔꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯇꯥꯂꯣꯏ ꯑꯍꯨꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈꯤꯗꯨꯅ, ꯐꯖꯕꯗꯨ ꯎꯕꯗ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯈꯤꯗꯨꯅ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯏꯁ, ꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯤ ꯂꯥꯏꯔꯩꯕꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯒꯗ꯭ꯔꯅꯦ? ꯏꯁ, ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ ꯅꯤꯡꯊꯦꯝ,
Asi haiduna mapukningda sonakre. Phongna yengsi kadaino manaisingdo lona lona huranduna yengnarami. Laireibaki hairang chaba phangjare haina khanjaringai aduda phajakrabi taloi ahanduna makhutmakna pana matap amamamsu lalakle. Ningthemgi taloina lalakpa pana matap adu chaba phangjabada pokpagi mahai yale haina pa pugadaba wakhalgasu khanakre. Haidoklaga phajadabagi wani masimakna imagi mamau oiduna seba tauradiko haina masa masabu pap langsinjaba wakhalgasu poknakre. Ningthaugi manaising adu phajaba ubada ngauroidaba amadi phajaba haibasi ai khaktagi oiningdabasi taibang pal asida leitaboireko. Memana makha tarai. Ningthau manaigi achanbasa nanai lukhravigi nasana moksing asina tawjariba seba kharasida penbiyuko. Lukhravi asina asumna hairakpa asida ningthau manaising adu makhoina phamlakliba asi phana kuirakle makhoibu chatlo haina talakpaga chap manare haina khalammi. Ningthaugi manaising adu chatningdaba yaw pau adubu ningthauda hanan tamningbasu khro khotpa yawre. Matang asida joinong laimana sanagi thambal khara pusilaklaga hairei. Nungsiraba ibung ipwasa najal singi laira khangpoksang asida koithok pirakpadi seba matik chakhidre. Warau biganuko ining thauda nanai ekhoina kachakhiba sanagi thambal adugumba amamamtang khudol tamjage. Joinong laimana ningthau manaising adugi masing sunaba sanagi thambal amamam pire. Sanagi thambal amamam phanglaba adudadi haraubana luton satkre. Phare adudi ibung khoi halage haiduna thorakle. Ningthem hoigi hojang hek lanthokpadagi manai masen kaya sing ado ningthauda hana pau tamningbana sagol thauba yaw khongna chenba yaw pangchenda chenakre. Makhoi masel khurau loksinaduna tusinduna naton nahi taba yaw mana tatpasu yaw makhut masa tekpasu yawre. Sagol tonglaga aduk yangna thauriba adubu chendraboi ningduna sagoldagi kumtharaga khongna chenbasu yawre. Makhoina ningthaugi manaktamna sanagi thambal amamam puraga chenarakpadu kumai ama oikhre. Pungpham amattada chap manana ningthaugi manaising adu ningthaugi konungda thungladuna ningthauda khurumle. Manaisingna ihing nahing taba yaw sanagi phajaraba thambal amamam pairaga khurumlabadudadi ningthau adu pungang ngakre. Is kari matongno nakhoina tawrulibasidi panthade ningsa sor thabet honduna makok mamai amatta samnadana paudu tamba hana tanabagumna amana ngangba amatta khangnadana pangtamda tamnarai. Manai amana hairei. Iningthau ibungo laigi leibakni ningthemna hek leiriba mafam adu fura dalan haikol lekol sana ngaktana sabagumna pumlang hek langi. Iningthaugi konung ngasidi kacha. Manai amana amuk hairei. Iningthau ibungo nanai ningthemgi taloi ahum adudi khupajadudi is imai pema laigi machani amane hende amana tade makhoi muk phajabi mali masida leite. As aikhoi swaida phajari gaina pongjari basidi ningthemgi nupigi khajai nam phawba phangloi. Khajai namada nate suphang hek phangoi. Phajai ko phajai hari basini. Manai amana amu iningthau nachinthi haini asengbai phajai. Nanai chawba aidi iyada haying changba phawba kawwa makhai yenglibani. Manai amana amu tat ai itomtaro nakhoisu yenglibaduni. Aduk phajabi nupidubu kanana yenglingloige aidi pambu pamlibani. Manai masel sing adu thawgalon kai de khangdana hanba tanaduna sanagi thambal perakpagi wari sing adusu amatta chithadana pau tamlammi. Manai singna tamliriba pau aduda ningthausu thajarami. Lukhrabi mana selakliba fijol katlariba sanagi thambal amadi nganglamliba wangang amadi
ꯃꯅꯥꯏꯁꯤꯡꯅ ꯇꯝꯂꯤꯔꯤꯕ ꯄꯥꯎꯗꯨꯒ ꯅꯤꯡꯊꯧꯗꯨ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯑꯁꯦꯡꯕꯗꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯂꯛꯂꯦ꯫ ꯑꯆꯨꯞ ꯑꯔꯦꯡ ꯈꯟꯊꯗꯅ ꯌꯦꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯃꯅꯥꯏ ꯃꯁꯦꯜ ꯁꯒꯣꯜ ꯁꯥꯃꯨꯛ ꯄꯦ ꯅꯨꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯡꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯔꯥꯟ ꯌꯥꯏꯗ ꯅꯤꯡꯊꯧ ꯑꯗꯨ ꯅꯤꯡꯊꯦꯝꯕꯨ ꯎꯅꯕ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫